अहानबदे यमना मरुओइबा अपडेट खरा कंगला पाउदगी खुचरके RSS na singi jaga sing de satlo manipuri mars pongthok kadurba asi irang asi hena chauthokna bani Kuki Inpi RSS amasung masida affiliate toba Hindu organization sing na satlo manipur koba khongsat ama rehabilitating displaced maitai haiba banner makada Kuki tariba singi area sing de satuna masi da mioi lakh kaya saruk yanaba phongna campaign tawriba si Kuki Inpi Manipur na akan mong da condemn tawi asigumba campaign asi yamna daita yaudabani amani amasung hanadagi hauna hingsa mayokna riba Manipur irang asi sauthoknaba hotnabani haina Kuki Inpi Manipur gi Information and Publicity Secretary Jangkholun Haukipna Thadork Pasirol amana hairi serol asina makata na hairi bana chatlo Manipuri hairiba campaign asi maitai singbo nampuda Kuki tariba jaga sing de pulsinna hotnabani thawong asina nawna community gi irang amasung e nai taina bagi maram amo ohilakani right wing organization single lautunar ga Delhi dagi lamthaga doriba chatlo Manipuri khongsat asi singi jaga da shanti thugaina bani state machinery sing hojik phawa minority hill community sing bu ningthina ngak sen bangamdri masiga loinana RSS ke anobu khongthang asi Kuki sing bu makhoi gi pari puri gi lamdam sing degi namduna hongbohan kinaba thaurangni maram aduna India government amasung security agency sing na hiram asida khut thingjinduna asigumba khatnaba hauba khongsat asi thingnaba taksili karigumba khongsat asina maram oirga tangdu leitaba phibamda akaiba pirakpa miyoibagi punsi mangba yaba amadi hingsa gi thodok sing thokloklabadi madugi afafatta taita pumna Bharat Sarkar amadi Manipuri Sarkar na pugadabani singi jaga sing asi political experiment gi battleground ama nate RSS na satka doriba khongsat asi shanti natragana rehabilitation gi khongsat ama sunate khongsat asi dominant occupation amasung ethnic annihilation gi mari leinaba oibana masi khodak telep kadabani hairi panbe abadi state asida kanglup ki irang thorakpa haurakiba adu sahi ani mapung pharakpaga mari leina haukiba me hom the New Delhi gi Conrad Presta RSS amasung Hindu organization jengkhai romna sindura pangthokiba tribute meeting da satlo Manipuri haiba slogan asi lauduna lebak asi ki mioi lakh kayaga loinana Kuki tariba jaga sing da satnaba amasung lanjenari ba maitai sing da makoi gi hanna leiramliba yum sing da rehabilitate tawnaba phirep asi lokhibani mifam aduna lokhiba warip ki matung ina lebak asi gi tongan mafam dagi mioi lakh kayana Manipuri Kuki tariba jaga sing da sangduna lanjelaktuna relief camp da leiriba mitai lising humpurom asi makoi gi hanagi mafam da hanjil hannabani haina meeting aduga mari leirana Hindu lusing basing na phongdokibani BJP ki North East Incharge Sambit Patrana Mla Nemcha Kipgen ga unaduna wari sanakre numit nini ge khongsat Imphal da lakiba BJP ki national spokesperson oibagi mathakta North East Incharge ki thausi puriba da Sambit Patrana ngasi kangpokpi da thungkiba ga loirana kangpokpi district headquarter da leiriba BJP ki Mla Nemcha Kipgen gi residence satuna wari sanakiba adu da kupa maruli press na phangbangamdri BJP ki lusing ba sina makhata na kotu Sahilsa KW Sadar Hills amasung tongan ba tribal organization kaya ga sukang pokpida leiriba samagatara ga dithoi CR kem da unaduna wari sanaki meeting adu da kari wari sanaki ba ge haibe di press na khangbangamdri adu kotu gi source amana hairibana BJP ge North in Trust da Sambit Patra gi maike gi civil society organization gi lusing ba sing de status da santi amasung mausa gi phibam hanjinna ba hotna ba ga loidana national highway sing da miam asu engam yauduna free movement ya hanna ba wafam thamki hairi meeting adu da kotu gi maike gi Sena ahum panba memorandum amanda Sambit Patra da pisin ki haiba memorandum adu da separate administration ge demand Kuki zo community sing gi athu bagi oiba tangai foda basing yauna justice amasung rehabilitation sing gi oiba wafam kaya pali masikaloina na memorandum adu da Kuki zo miam na sathari ba hingsa gi tawdok sing asiga mari lena na ahen ba security force deploy tawbaga mari lainana Kuki jo ma'am da sathari hingsa gi thodok sing asiga mari lainana hen ba security force deploy tawbaga mari lainaba sing da taksin krabaso hojik phawo tam oina pangthok te haibo pen daba gi wakat kaya su yauri panbe abadi ngarang surasan pura su Sambit Patrana Zomi Council ki kangbuga su unakrabani unaba adu da Zomi Council ki maike digi status da santi thamna Ministry of Home Affairs na sinduna sathari ba santi gi wari asi maite amasung Kuki zogi oina mari leinaba organization sing da oina sathan biu haina demand tawkibani matam amada hekta lan tholak pa yabagi phibam leibana Jammu and Kashmir gi line of control da thani gi chana ba paisin ba hore Kashmir ge Pahalgam attack matung de India amasung Pakistan lebak ani gi marakta ungkhatna bagi sang hengkalakpa ga loina matam amada hekta ta khut thoknarakpa yabagi phibam leibana line of control da leiriba khul sing amasung government of installation sing da thani gi chana ba paisin ba hure irang asina maram morga Kashmir tourism economic fail oiduna maming leiraba hotel kaya yon thokpa honare maraksida Ministry of Home Affairs ki maike de gi matam amada hekta lebak adi gi marakta lan thoklakpa yabagi phibam leibana state sing da mikup na hum sing na leinaba amadi karigumba lan thoklakpa dei khudong tiba thoklakpa kari tawgodaba ge haibagi section thaurang sing oina
mock drill sing pangthoknaba khanghankhre agency ki pawn hairibana line of control da leiriba mapung oina un yamna kanna tariba khulsing ase thani ki oina sanaba yam sing paisinaba khanghankhre masi ka loina na union home ministry na secretary Govind Mohan na ngasi asi civil defense mechanism hena mapangan kangkhatnaba sem sariba sing review tawba yauna karigumba Pakistan da hostile attacks tharaklabadi civilian sing na masak karamna khangdokadabage haibagi training pinaba year red warning siren gi maramda mock drill chathanaba state sing da khanghan kibasing adusu review tawgadori marak sida ngarang security council na India amasung Pakistan lebak ani gi marakta ungkhatnariba asigi matang da closed door consultancy pangthuktuna irang asi wari sanatuna leiriba tension asi hanthanabagi matang da khanakre 15 members UNC gi maikaidagi meeting aduga mari lenina karigumba statement amata issue tawkhide adubu UN chief Antonio Gusterna Pahalgam attack adu akan mamong da condemn tawki loinana thaudok aduda senariba singi mathakta justice puroknabagi dabi tawki thaudok adugi matung tarakpada Pakistan amasung India leibak ani gi marakta ungkhatnariba adubu toknanaba apil tawraduna military solution na matam pumbada oina solution oina yaroi leibak adina shanti gi lambel da langnaba honagadabani haiki consultative meeting aduda UN Security Council gi members singi maikaidagi Pakistan gi maikaidagi aranba propaganda kaya sandoktuna irang asi hena sauthoknaba honariba adubu condemn tawbo yauna Pahalgam attack the terrorist organization ama oiriba Lashkar e Taiba gi kangbu singsu terror attack adu senaram ba yabagi oithokpa leibra haiba yauna tongan bo hang kaya hangki hairi India Pakistan ungkhatnari ba asiga mari lenana me tareta nationwide defense drill pangthokani India amasung Pakistan leibak ani gi marakta sauna ungkhatnari ba asigi marakta kari kupa lan thoklabadi kari section thaurang sing da phurkadabake haibaga mari lenana hayeng me tareta leibak asigi north east state sing da nationwide civil defense mock drill pangthokani Manipur yauna north east state sing da civil defense mock drill pangthokpagi wafam asi haukiba April 19 da Kashmir gi Pahalgam da terrorist sing tourist yauna miyoi 13 hatki ba adugi India Pakistan ani gi marakta oirakli ba phibam asiga mari lenana border state da nationwide drill asi category ahum da tongan mafam sani gi yankhai gi mapan da pangthokadabani Manipur gi oinasu category ani gi manung sana Imphal Surasanpur Ukrul Mori amasung Ningthaukhong da mock drill asi pangthokani mock drill sigi manung sana leibak asigi tongan mafam sing da year red saren sing khongani mock drill asi da civilian sing participate tawbagi maru ibadi karigumba India Pakistan war thoklaklabadi makhoi masana masabu protection pijanabani hayeng pangthokadoriba nationwide mock drill asiga mari lenana Union Home Secretary Govind Mohan na chair lawdana New Delhi da mifam pangthoktuna civil defense ki sem sariba singi matang da review tawkhre hairiba meeting adu da leibak asigi tongan ba state singi chief secretary sing amasung civil defense chief sing su saruk yari hairi panbe abadi hayeng me tareta pangthokadoriba category ani ge mock drill asida Assam gi oina mafam 13 state asigi category ahum gi oina mafam mari ne Meghalaya gi na category ani gi manung sana Shillong yauna mafam ahum Mizoram gi capital city oiriba Aizawl Nagaland gi na Dimapur amasung Kohima yauna mafam 10 Sikkim gi na capital city oiriba Gangtok aduga Tripura gi na capital city oiriba Agartala da pangthokani April thada traffic police na lupa la 18 khongat ki traffic control police wing Imphal West na April tha khakta da niyom la na gari thauba singdagi lupa la 18 henbagi I chalan kakpangam ki hairi Traffic Control Police Wing Imphal West ki fangba pau gi matungina mamang tha April khakta da traffic rule gi wangmada gari tharakpagi case lisingani gi chamanga rom lokhatuna I chalan ka ki casing asigi manung da case chamagani phuma thoidi fine thigalakre case lisingani ga chamri ga mapan na pending the lairi case lisingani ga chamri ga mapan asigi oina lupa la kunthra ga tarwet hena thigalakadaba wali hairi amarom da chahi segi January tha dagi April tha fawba da traffic rule gi wangmada gari tharakpagi case lising tara ga chatre ka Marfu manga rom lokhatuna I chalan ka ki casing asigi manung da case samapan ga Marfu tara tarukti fan gi sefam thigalakre aduga case lising mapan ga chatre ka marfu mapan na pending the lairi case lising mapan ga chatre ka marfu mapan asigi oina lupa crore ama ga lakh humfuga matoi henna thigalakadaba watli hairi traffic control gi official amana miyamna traffic rule ngakna gari thawrabadi I chalan asi kakningai leite gari thawba matamda gari gi chesang suba gari thawbiyu chahi sudriba angang singda mama mapa oiba singna gari pibiganu traffic police na paikhaliba khongthang asida miyam pumna mangnasu sagolpiyu haina appeal tawrakli Manipur violence audio theft Manipur irang mari leinana aranba tawba amata kangkhatpagi mathau tade Supreme Court Amarom da tholibe irang asiga mari leinana aranba tawba miyoi amatabu aikoina protect tawba darkar oide haina Supreme Court ki Chief Justice Sanjeev Khanna na phongdokre Kuki Organization for Human Rights Trust ko hurna hanagi Chief Minister N Biren ga mari leinabani haiba leak oraba audio clip amagi matangda Supreme Court ta tharakpa petition amaga mari leinana ngasi chathaki hearing da Chief Justice na mathaki wafam asi thamkibani Chief Justice na luchingba division bench ta
ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯁꯥꯟꯇ ꯚꯨꯁꯟꯅ ꯂꯦꯞꯈꯤ꯫ ꯂꯤꯛ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯔꯤꯄꯣꯔꯠ ꯁꯤꯜ ꯇꯧꯔꯒ ꯉꯁꯤ ꯀꯣꯔꯠꯇ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯡꯈꯠꯈꯤ꯫ ꯂꯣꯏꯅꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦल ꯇꯨꯁꯥꯔ ꯃꯦꯍꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯍꯨꯔꯕꯨ ꯊꯥꯖꯗꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯣꯍꯨꯔ ꯑꯁꯤ ꯌꯥꯝꯅ ꯅꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯀꯣꯔꯠꯇ ꯊꯝꯈꯤ꯫ ꯇꯨꯁꯥꯔ ꯃꯦꯍꯇꯥꯒꯤ ꯑꯥꯔꯒꯨꯃꯦꯟꯠ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯤꯇꯤꯁꯅꯔꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕꯗ ꯆꯤꯡꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯠ ꯈꯟꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯀꯣꯔꯠꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯗ ꯈꯪꯍꯟꯅꯕ ꯇꯨꯁꯥꯔ ꯃꯦꯍꯇꯥꯗ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕ ꯑꯩꯍꯥꯛꯇꯤ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡ ꯒꯚꯔꯟꯃꯦꯟꯠꯇ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯑꯅꯧꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯅ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ ꯑꯃꯗꯤ ꯀꯣꯔꯠꯅ ꯃꯊꯪꯒꯤ ꯍꯤꯌꯥꯔꯤꯡ ꯖꯨꯂꯥꯏ 22ꯗ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡ ꯃꯈꯥ ꯇꯥꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯊꯤꯒꯠꯄꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯀꯣꯍꯨꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯁꯥꯟꯇ ꯚꯨꯁꯟꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯦꯇꯔꯅꯤ꯫ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯇꯩ ꯒ꯭ꯔꯨꯞꯇ ꯁ꯭ꯇꯦꯠꯀꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯂꯨꯠ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠ ꯑꯁꯤꯗ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯑꯃꯗꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯁꯦꯡꯕꯔꯥ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯨꯊ ꯂꯦꯕꯇ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯆꯥꯗ 93 ꯆꯨꯝꯃꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯀꯣꯔꯠ ꯑꯁꯤꯗ ꯀꯣꯍꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯅ ꯂꯥꯡꯈꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯂꯦꯐ ꯑꯃꯗ ꯆꯠꯊꯈꯤꯕ ꯑꯣꯏꯕꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯛꯄꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯛ ꯑꯣꯏꯔꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯦꯁꯠ ꯇꯧꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯤꯜ ꯇꯧꯔꯒ ꯉꯁꯤ ꯀꯣꯔꯠꯇ ꯂꯥꯡꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯣꯍꯨꯔꯅ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯕꯥꯏꯂꯦꯟꯁ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯒꯚꯔꯅꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯃꯌꯥꯏ ꯆꯪꯕ ꯂꯧꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NHIDCLꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ MS ꯗꯦꯕꯥꯜꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯊꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯖ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯅ ꯄꯥꯎꯗꯝꯈꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯑꯃꯗꯤ ꯊꯕꯛ ꯆꯠꯊꯕꯗ NHIDCLꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯁꯤꯡꯅꯕꯁꯤꯡ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯗ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯅꯔꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ NHIDCLꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯋꯥꯔꯛꯁ ꯀꯃꯤꯁꯅꯔ, ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯂꯦꯟꯗ ꯔꯤꯁꯣꯔꯁꯦꯁ, PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ, CRPF ꯑꯣꯄꯔꯦꯁꯟꯒꯤ DIGꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ, ꯅꯣꯅꯦ, ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯐꯦꯔꯖꯣꯜꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫